Image Paodam Yangwiribsing Wahanbra, Taram Noxable in the Kurumzeri. Nasi Maru Pauda, Ban blocked Tauduna Matamahan Bungi Mahuta, Indo Myanmar border Halpasida, my own Sinbana, Kunai Sakut from the Propangam Haina, Leshem Sanaza on High Crate. Yellow sing minority tarding Ida Ekoi Puna, Honaduna Kathusi Haina, Dr. Singlen Maisna Fondo Crate. Loinana, a Joey in Love documentary film, Nasi Premier Tokri. Howzik Mapung Paulo Virasi. Lambda Masida Mirikan Ban blocked Tauduna Matam Mahanduna Labigi Mahota, Handak Indo Myanmar border Halpasida, or in a my was in Manahena, Kunai si Sakot from the Purpangam Gani Haina, Manipur getting told Leshem Sanaza on a Pondo Crate. Manipur Langaki Act is Policy Committee Amadi Indo Myanmar Frontal Alliance Kusam Naduna, Numini Satakataba, Manipuramadi, Sagang region Sakot Torangi Matanga. In the light of Indo Myanmar cross border initiative Haiva, Asigi Hiramda, Nasi, Impal Hotel, the Citizens Dialogue on Pangtokre. Throm Masida Atomitung and when the Saruyakiba, Manipur getting told Leshem Sanaza on a Makatan, Haike. Ipai pushing the Puyagilatam, the Haibiramba, no Poktok Halgani Haiba Adu, Tasiki says that Nipanda, Indo Myanmar border cross Hanki Vasina, Takle. Border cross Halpasi, Lambda Masigi, no Iva, with the Saptuxaningani. Border cross Asi, Yanaba Honavada. Chief Minister Beren Loki Todang Amadi Act is Policy Committee convener RK Sivasandra Hona Kibasing Taganingaini. Labak Anigi border cross Yarpa Asida Quaitaki Maru over Todang Logo the Rivasi, Manipurama di Sagang region. Ani Yasi upon Mari Tamduna Sakot Midaba Matautai. Directly before Masida, I coin Kudong Saba Lawang Hodragadi, Yum Tangus Tetching the Kanaba Pongdun Sakot Kigani. Ban blocked Amadi Ayat upon Lahindana, Matam, Mahantana Mike Shona Sanction Minaba Matam Yore. Issue Mayam Asisu Natayade. Ban blocked not about diplomatic amadi political pambisina si hainasu meanda appeal taruki. Aduna, Yaiba Makai Koi, Chakopagi Magida, Security, Mike Monsalanjani, Kashunata by Koi Masengoba, Issue Masam with the Suban Hetoba, Maruena, Equigi, Sing the Harasi, economy blocked Toxamba, Tampak the Suban culture, Mayamaleva, Masina, Equigi Masai Halba, Sakot Porongi, Togoda Mayam, she the Equigi Tinda Hanba, Siguma Mayam. Ama Equigi Labor Semasi, Tagopomatum, or and a Kanze, Poi Adubu, Equi Levashi, whatever issue since you saw Equi, Tanada. From the South Yakiba Act is Policy Committee convener RK Citizen High Southeast Asia Gilebak Singda, quite short of region, Ani Hargadi Sagangamadi Manipurni, region Anisi Sakut Hansi Harbadi, border cross Yahanbanatrabadi, Yaroi Haina, Honorqua Amadi. Malpamang adu mang paunare machine lebak ani gilalo etik senlon sakran batanatna region ani asida puari lendra pa mari adu nahona session halagani thorum the saw yakiba mg president brazen ningom high border cross hal pasina lamda masida ahongba sakot palak pangamgani amadi lebak ani gi marak mari su hena session halagani khanam nainaba adu technical session ahum thona thamki madugi moderator oina impact tv gi Editor-in-Chief Yumnam Rupachandra, Tourism Department Director W. Ibahol Amadi, Mijima Foundation Chairman Somil Oike. Rajya Sida article Chahum Humdramatoi, close a Satnabayaroi, border pillar number Marfumatoi, Watok Atudalosil Blue, Haina Dabi Troduna, Siv Sena, Manipur State Unit, Sindurangasi, Baupara Labor Office, Mamanga, Wakat me from Pamdra protest Okre. Wakat me from the Saruk Yakiba President and Tombina Pono Kiba, NSCNIM Amadi Bharat Sarkar, Adina, English singing a Suna Trangagi August Humda signed on the Kiba framework agreement. Manipur Kaivi Yabo of Yauri Haina, Miamna, Tuda, Assembly Pamdra Warep, Lona Taksin Bada, Lengagna, Assembly Pamnava Matam Targa, Hansen Tokiba Live Tivini. Atuba Assembly Pamduna, MLA, Humpumakna, Manipur Kaivi Yaro Haiba Warep Lona, Sumbo Ogani. Assembly Warep Loading Ida, framework agreements and the Kivatar Badi, Medic Badi Majawi or Kani, Loinana. Indo Myanmar border is Nariba border pillar number Marfumato Yasi, survey team of India musing Lagaga, Mianga Yakin Minaduna, Warashin Purpana, Sumbo Ogani Hainesu Tombina Makata and Pongo K. Amron the soup Bart Sakamade
NACN IM की framework agreement यावरिबा article sahung humdramathoi clause A Manipur sanaba yaroi haiduna ngasi masing yamlaba nupi singna Manipur Vidhan Sabha gi speaker gi yumnam lekai da leiba yumda thomjin duna memorandum pikre masing yamlaba nupi singa dun tongan tongan ba kholaw sing law speaker gi yumda thomjilakpada lerek masin na police na thatuna sanghan dabdagi nupi taru khangatlaga speaker gu unhanduna memorandum adu pisin kibani hairi khojang changsi leba singna atubada assembly mifam pangtok tuna lenga ki phirep lathokadabani भारत की कानून नाइब थौसिल यानिंगदे राज्य सिदा आर्टिकल सहूंगुम ड्रामाथोई क्लोज ए चटनबा यारोय हाइबा खोलाउसिंग लाउखी खोंजंग असि तोंगान तोंगान फम सिंगदा सथकिबा पाउ फंगे अमदी आर्टिकल सहूंगुम ड्रामाथोई क्लोज ए असि चटनबा यारोय हाइना तोंगान तोंगान फम सिंगना पांगथोक्तुना खोलाउसिंग असि सु लाउनकी हाइरि मणिपुर थुवाइनबा होनरिबा इंडिया गवर्नमेंट अमसुंग NSCN-IM अनिगी फ्रेमवर्क एग्रीमेंट यानिंगदे NSCN-IM की वारोइसिन पोरकपदा मणिपुर की अपुनब सक्तम अमदी ngamkhai kahenba yaroi haiduna ngarang sugnu kendra gi manung sana leiba wangu laifam makhalika community hall da miamna wakat mifam phamkre social welfare club sandangkhong wangu laifam unemployed youth organization laifam youth association wangu tera unity the ideal club wangu laifam women's social reformers organization united voluntary organization for social economy and cultural advancement Warkok Athletic Development Organization Haino Ball Athletic Welfare Association Pungjau Makhong Youth Organization Three Lions Club Wangu Tera Wangu Pachi Trust Wangu Development Committee Amadi all Wangu clubs Manapaibi Coordinating Committee na Sinduna Wakat Mifam Adu Pakto Kivani Narangi Wakat Mifam Aduda Sunu Kendri MLA Kangu Jamranjit Nambol Kendri MLA Namailakpum Local Wangkem Kendri MLA Kaisham Bhagasanra MPCC की spokesperson N Bhupendra Maitai Amadi Atai Myo Kyasu Wangangke Lamdam Asigi Yahomi Singh Asibu minority Tadringaida Akoi Punamak Kalhosi Haina Manipur University Economics Department ki Dr. Singlen Maisnam Fongdokre Ethno Heritage Council Herikon Sinduna Manipura NRC update Tawada Masina Kanaba Amadi Kanadaba Asigi Matanga Nomo Kana Neva Mipam Ama Sanjan Tonga Leva State Guest House to Nasi Pangtokre Kana Nanebagi Mipam Aduda Saruk Yakiva Singlen Mashnamna Makatan Haiki Inkumjali singing a super drama toy session reporter Yahomi Ama Oiva Maitei Furup Asi La Tratruk Longi missing oiri Aduga Atopa Bengalina Lissing Contrahum doi Rom Oibagalona Bihari Lissing Contrama Toyrom oiri Nepalese Lissing Humari Rom oiri Haina report Asida Pali Report ki matung ina maitai phurup asi sa da yang khayum do dasmik kunthar oire masina inkumjal singani ga suwa drama thogi report nei lakadri census report ta phurup asi minority tagadri haibu ai khoi section ba matam yaure retired IPS sonamani high state as ama sakhot naba one of the miyam ga subut thawdang lei lenga khakta da inthok laga state ama sakhot pangam loi mama hutak ta leramba lenga singna state asigi singi manung hanjin fam singda ningthina administration tawungam da sisu state asigi marai chaitrak be saruk amani Aikoi puna lamdam asigi yarumi sing kannaba honabda sanction ministry mifam aduda social activist ningthauja lancha na moderator oider saruk yake thoram duda ningthauja lancha na wahum kya su phongdokki rims ki bio statistics department ki head professor RK Darendra Nasu thorango marini na wahum kya phongdokki aikoina manipur da missing asi kaya ya sanction kagi I was in picture of 1st March 2011 on the Manipur, the meet of foreigners as well as the migrant Indian social station the Gila communication Manipur the Kayam missing as a hazard the picture of the second. Jenims ki Dr. Singh Jenims ki authority na mai hona sawaga loinana hospital si SR Dr. Singh Lakniba Sector Kunma Toydagi Matam Kaktan says work strike ki Kongjang Sanction Sam Sari Hairi. Pausin High Jenims Music Tabak Toriba regular SR tutor demonstrator Dr. Singh Kangla Pagi Matung in a PG specialist lawyer regular post oina SRE Pamda DPC Dr. Jenims authority selection Dr. Matam Sang Tabak Taroklava Dr. Singh Nigergasu Nauna higher post high the assistant professor loan bagi advertisement Tarokpa Harandagi Wazrak Lava Dr. Singh assistant professor da Kahanbagi Mahota Nathaidun Thambiraga Sel Paiba Imungi fresh Dr. Singh assistant professor oina
direct selection taunab honorak pobu penda faunak badagi sis work strike asi chathanaba phirab pani hairi hiram masi matangda as a regular group na karak hanna teacher association gi forum da amadi jenims ki chawrba body ama oiriba governing council da pukhatlaga khana binaba hijakre hairi jenims ki director da masing khangdana letter kya ikibata natana karak hanna unakraba su thauwa sabitana daba mongda adumak leire hairi haijaba si tabi dabdagi upai lertraba regular SR group sing asina sis work strike natrabadi atobu upai amata leitre haina khanbadagi phireb asi lorokpani masi punamak ki thaudang Pumba Jenims ki director na pugudam ni hairi Oja amati Mairu Singh marakta aphamari thamnaba Manipur ki singtam khaidana workshop pangthologani haina Kosheng ki chairman Lamabam Mahendra na phongdokre All Manipur recognized private school welfare association sindona trahumlal suba private school day thoram ngasi GM hall da pangtokre thoram aduda saruk yakiba Mahendra na makatan hai kibda Higher secondary thakta lariba Mairu Singh damakta All India gi syllabus kumja lising aniga sulan traipan trampan gi academic session gi introduce tawkhre mathangi seoldi higher secondary gi thakta lariba oja sing gi damak yaudaba yadraba teaching learning paper setting amadi evaluation gi matang da singtam ani da workshop pangtolagani masina ojana like tambiba amadi saying biba matam da hena kan halgani thoramdura pandam pause gi executive editor namuijam toman haike private school sing asina Sahi nipu hena thabak taroktuna afaba mahairu kya puthokpa ngamle college thaktasu association asina mai pakna sangsin bangamle thoram aduda association asigi president PH Landhoni su saruk yakhibaga loinana mahairu singda manamathum yenthokhe akoi gi syllabus curriculum se compatible to the world standard akoi si tamna chathari bani not only that akoi the Manipur liba particularly in higher secondary schools next one tadi aikoina school khuding makta leiriba oja khuding makta yaudaba yadaba teaching learning paper setting as well as evaluation gi workshop machin tam khuding makta muna tawrani Thawal police samade excise department na mamang tha July da phagatlakiba market sarangna lupa lising humdra matuga sanipan marphu romgi mamal oigedaba using asi Thawal excise office mamang na mai thadano mahan kre You may thadro mahan kiba aduga mari leinana Deputy SP Excise Thawal TH Priyakumar na phongdo kibada ngasi mahan kriba using asi mamang tha da police amadi excise ki team na phagala kiba DIC liquor liter maudraga mari Kingfisher bottle maudraga taruk can beer bottle chamanga ni using asi gi apunba mamana sarak na lupa lising humra mathoga sanipan marphu ni haiki Ngasigi you may thaduna mahan badu da Thawal police ki additional SPS Sasidananda excise Thawal gi OC L below loinana Thawal police amadi excise department gi miyo kya su saruk yakhe Aso in love hainaming thonba Manipur gi sagol poni kannabaga mari leinaba documentary film amangasi library information center kaksingi auditorium da premise so utkre documentary film ase mina longjamna direction amasung production oibani Documentary film adu miyamda utlaba matungda All Manipur Working Journalists Union MJU gi advisor amadi MSRPA gi former president Nithokwanjam Tombiras Standard College gi professor amadi pony researcher Lorembam Ibetombi Devi loinana Huidrom Asowi Devi pony farmer amadi district pana Sagol Kangje Association ki president saruk yaduna panel discussion amasu pangthoke panel discussion adu hawtringe mawinana Ningthokwanjam Tombi Rasna wow the warol period and haikibada Manipur gi pony hojik mutkiba yabagi phibam da leire sarkar gi department ki reporta pony masing lising hen leire basu tasengna thijilubada satruk lomdagi hen leite loinena sagor gi lepham hingpham oigedaba pat amang kaya sarkari office na singba kaya sajin kibadagi sagor gi lepham amadi sarik jafam leiraktre balemna sakhanglawa amadi India gi ena sakhanglawa sagol mari gi manungda ama oiriba Manipur gi pony section hodrabadi mutkiba yabagi phibam da hayaduna Manipur gi pony kalhoge hairabadi sarkar gi su sarkar gi meng sang bidona amadi pony farmer oiriba iche chowi gumba miyoi yamdraba yankhai muk tarkar oi haike Socialist Students Union of Manipur SSUM gi General Secretary Bhushan Longjamna thadrok pasel laman hai SSUM amadi Saiton Government High School gi Mahiro Singa hokiba July gi Saichat Kunthama thoida school asigi award pa oja sing athubo matamda thabiro haina wakat khongjang ama chatkhra matungda makha tana class record amadi ZEO da
takpidaba laireksing pisilagani takpigadaba laireksing pisilagani haina phongdokki masigi matangda mari leinaba education department na lauriba right to education act lisingani gesumna mapan gi makhada free and compulsory education ohenduna mahiroi sa kya lemna like tamhale haina report phonglaga manipuri pham ayamda lenga ki mahiroi loisang singda oiriba phim amadi mahiroi singna like tamjage oja pibiu haina lauriba asidi yamna ikaiba phawi oja pibiu like tamjage haibisida gi hena phajaba wakat kadai leibage haina SSUM na hanglakle mahiroi singi wakat asibu tabiduna hauki saichat mapanda order ama thoktuna oja ama tharak ba hore mahiroi singi khanbiduna oja tharak ba asigidamak mari leinaba education department pungam kheli tan thagatle adubu masina mahiroi singi apen boidri maru oiba subject math science amade english ki ojari thabiraktri karigumba atuba matamda award poja sing suna tharak trabadi makhatana akaknaba matam leptana akanba khorong sing changsingnaba sem saduna leire haire ngasi imphal more lambi gi lokchau thong hek mayai da potchai kaya puduna more romdagi tholakpa bolero gari ama ayuk angan badagi yakhidabdagi lambi adu thingduna laikhibana lambi asida selakpa passenger gari amadi lanai gari camerum imphal dagi more amadi more dagi imphal thokpa yadana nakal anida gari sing panduna pung tramathuga makhai phawa laikhi pau hek phangbaga more police ki SI J baitena lusingba team amadi CDO more ki team singna mafam aduda sangsinduna yakidrabo gari adu gi potchai thangthalaba matungda gari adu lakthoklaga mafam adu pandromba gari sing chathok chasin tohon khre haire Integrated Mega Tourist Circuit Management Committee IMTCMC khongjomna tourist sing gi puning singsiladuna ipa ipu athobus singi sengnaba mafam asibu yengba lakpiu amadi hailei mana amatang orbasu katpinaba lakpinaba paujilakli IMTCMC khongjomgi Publicity Secretary S Jaydevna thadrokpa serol amana hai ngasisu makhatana Integrated Mega Tourist Circuit Management Committee IMTCMC gi members singna khongjom tourist center da social service ama pangthokre ipa ipu singi senglaba mafam masibu management committee na taru tananwa tourist sport ama oinabagi pandamda committee asigi members singna sokthaba naidana honor lakli amadi honakigani haike All India Saisingkai Sitoriu Karate Do Federation na sinduna sahi asigi July 13 dagi kunga nipani kumrapun phawba Kolkata gi Salt Lake City da numit nini sathakiba 4th International Karate Championship 2018 da kiji humbuni thoi dagi humut taret category da gold or khraba Manipur gi sanroi thawal atokpa makha lekai dagi Johnson atokpa bungasi lekai miyam amadi club na haraute am okre Lighting Club atokpa na sinduna atokpa makha Laikai community hall pangthok kiba okpagi throm aduda khawbok kendra gi MLA O Suresh Kumar TMC gi Vice President Babuthon Ward number 7 gi chairperson Y Premavati na thobe mithung sing oina saruk yaduna Johnson bu asamba khudol kaya tamduna pungni thawatke JSC khunai kanba apunba maira paibil khukampal at dukko Thawal district ka khusam naduna Indian Army gi khutta mafam khangdana Laikhidraba G Gypsy Sharma TH Satish TH Prem RK Ranel amadi PH Naubigi Mishibu yaninda phongduktuna Thawal wangmutabda leiba Devi Mandapta wakat mifam phamkhre wakat mifam aduda mihat asigi damat CBI natraga SIT da sinaduna thigat halu mihat asida senariba Indian Army gi 3 Corps Intelligence Surveillance Unit CISU sing athuba matamda ain gi oiba serak phangalu afaspa laktho State government amadi central government na aronba mihat asigi achumba wild putho haiba placard kya sinada kholausing lauke Senior Citizens Forum kaksing na sinduna lakliba thasigi tangkuna thoi leba pho punumit ki nuthil pung amata bada representative of Lois kaksingi auditorium da World Senior Citizens Day palanthrom pangthok kadori sahi sigi oina celebrating all the human rights champions haiba theme da palanthrom asi pangthok nagadori Palanthrom asida lamdam sigi civil society organization sing amadi praja miyam na saruk yabinaba Senior Citizens Forum kaksingi sirlam na khangalakli Central Agriculture University kaw amadi janim sa thabak hapigani amadi KCP Noyon group na loan pithrakani haiduna lamsang lamding khunau mamang laikai dagi seram ningol singtham
रोमाबती मपुरोइबा राकेशना मियोई यांखैरोमदगी पैसा कया लथोकरे हाइना विक्टिम ओहौरबी थोंगाम बबिताना विक्टिम yang mahut chinduna phongdokkhre ngasi manipur press club ta pawmising unaba amada thongam babitana hai romabati hariba nupi asina lamsang gi mioi trahumdoi dagi lupa lak kunmari khurai kongpal dagi gi mioi tratuk tagi lak tram nifu manga phaknung gi mioi kunmathoi dagi lupa lak kulhumdoi yauna atai mioi kya dagi paisa lak thokre mahak sel law lakpada kaksing bazar leibani haiba manishor elais papu kauba amaga lakminakhi maram asina sel lawriba siga KCP noyonga samnabra samnadabra haibadu khangningi amadi mahaki mathakta authority na case lokhot piu haike lawre haraga su akoi singdok pirapa lawre haraga su ji pesa KCP noyongi mi sa lawi bro ma bati haise magi phangum to badandi adigi khai khai gumba khara haitare mamonda serang pibatu adi mayang gi pesa singbo haiba ko harasu singan dibana traga pesma je mayam digi matung da singum batam se amun to tara ba magi phangum to badandi banana pesa ju phangan bi ba ko di wa bunina si pa me ba roma bati action lokot pudune ba ko na pa ni BP stroke tagi matam sangna rims ki ICU da like another like lava ISTV ki news ki sub editor akam kuleshwar allies ibot tomba ngasi laikhidre bagi asi haksang ngasi nungdaram all man pro working journalist union ki campus ta pro laga aroi bai kai khumna bot khre from the MZO ki member amadi ISTV ki staff singna saruk yabaga loinana laikhidre bagi thawaina mapu ki khoya da english singna layuna ba minute amat 2 minute left na thongjaki amadi haikal laikhat tamki Kaksing da lariba maitai lining laisol toriba biwarel sing amadi lining asibu nuksijaba mioi kayana saruk yaduna general meeting aba ngasi nuktil pung ahumlom tabada pukramba purima maitai na preside tawna pangthokre ngasi gi mifam aduna kaksing da lariba maitai lining chatpa mioi singna magi imung da thabak thoram ama thokpada mana pamjaba mioi singna thoram tawnaba sinbada ayatpa pidaba haina warep loki haire ngarangdagi hoduna Indonesia ki Jakarta da pangthokliba Trimpan suba Asian Games ki ngasi nini chanbada Bharat ki shooter singda ahanba medal laure meter tara gi year rifle da Bharat ki Sandela amadi Ravi Kumar na Sanjang medal lauduna Bharat ki medal campaign haukre makhoi ne meter tara gi year rifle da punna point samriga kunga mapan dasmik 0 soino mapan phangduna Sanjang medal laukibani masida natana shooting da Bharat ki shooter anisu quarter final sangkhre wrestling event ki KG Humramar ki kangta Bharat ki Sushil Kumar Sanjang ki medal fangle masidatna swimming athlete anisu quarter final sangkhre handa ki game masida Bharat ki contingent ta Manipur ki sanaroi niputar rom saruk yari makhoina leba asi medal kya porkani haibi ki chauna sha thamnari Sandela amadi Ravi Kumar na shooting da Sanjang ki medal larukpada Pradhan Mantri Narendra Modi na apen ma phongdokre handa ki games da Bharat na boxing weightlifting shooting wrestling singwa kaya da medal rokpa yai haina panari kabadi da kalka ngapi gani kabadi gida nupana Bharat na Bangladesh pu maithi ba pikre nupi gida na Japan bu maithi ba pikre nupi gi hockey da ngasi Bharat ka Indonesia ga thengna gani Asian game asigi oina hojik phawda China na medal Delhi da makok ta leiri mamangi Asian games ta punamaktangi mangin thadana over team champion oikiba adu handaki asida su soida oigani haina panari isau thokliba Kerala da rescue team na angak bamong da satpa hedakpada ngairiba angang amaga mamaga kankhre Indian Air Force ki Ground Special Force ki Wing Commander Prashant na pikliba angang nipamsa adu ising da tangkhai lupsindu laiba yum amagi yumthaktagi kanke rescue operation adu nubidang supasu sathaki rescue team bu lusing kiba officer adu na haiki Koshi da Seoul ki oiba commanders conference satharingai da Mumbai da laiba Coast Guard ki office tagi makhoi bu korkhibani aircraft marpudara amasung motorboat sangwa henbana Kerala gi isau na sola bafam singda mi kan bagi thabak lokhatli President Ramnath Kovind na governor amadi Kerala gi chief minister da isau maramda hangkhre haire United States na Pakistan gi anoba government ga lebak aduga amadi region aduda shanti prokna ba thabak tawinana ba tanja yengli amadi anoba prime minister oina wasak lokraba Imran Khan bu taramna okli State Department gi wangaloi Hita Nuret na haikibda sahi humra gi sanglaba mari ama US amasung Pakistan gi marakta maruiba mari ama lainak ni haike object aroibda maroi paw mon pijari ban blocked tawduna matam mahan bangi mahutta Indo Myanmar border halakpasida mai onsin bana khunai gi sakut poromna porpang ngamgani haina laisem basanaw jabun haikre yellow sing minority tadringai da akoi punna honaduna kalhusi haina
Dr. Singlen Maisnaw na phongdokre loinana Achowi in Love documentary film ngasi premiere tokre ngasi gidi Paodam sandok saba matang sel loijare miyam om khana kurumjari